post to hek tawkhibaga microblog kayana mathang share tawkhiduna popular oikibane aigi post asina online da anti corruption gathering place ama oirakhi masimadi aina expect tawrudabane Lily na ngangbudu taraga Oliviana adubu makoina nang thiraktuna kaidorakani haibadi tamba ngamde Lily na aina phangba evidence pumba online da netizen sing na thagalakpa ngaktane aidi pumna ma collect tawduna achumbadu takpa khaktane asumna hairabasu Oliviana mamanabi adugi khanbada wadaba ngamde nangna kai shwani ngai wedida handang mukti makhoi nei bu thirakpagi matam leiraroi investigation hokibadagi wen family di police na toina chatuna wahang pahong yamna kana chatharibane Isabella gi family show aruba phibam da laikhrabane rumors asigi oripati makhoi na engonda target toroi Isabella na khanglakpu thoklabasu ngasi hayengdi khangba ngamoi tungda khanglakpadi yai adubu matamdudi aina ngamnaba singe Tomtinna karigino nangna asu risky oiba thabakse irai laina pangthokliba Lily na Jackie khazaida nungshina paidune yengi aduga nakoina na pakum pire aidi wen family khaktada target tawkhibane relevant department na aigi expectation dagi hena thabak torakpa sida ai regret ki feeling amata laite Tomtin du pisum kitang haigalaga oh Lily sumikup to dadi paisa ka hena paiba mi khudingmak yaning de haibagum ngangthokningba pumnamak arepa leitana phongdokli at least aigi pandam di phangledana Tomtinna nangna bypass account semlaga post tawrasu nangi location do yamna line tracking do boyai nang khangbra Oliver na nangna tawbuni haibase line khangba ngamlaga makhoina ga do ngamlodino Lily sumadu tabada masada tinglauba akiba ma phaurai wakalda profiteers amasung corrupt officials kaya kanano haiba aina khudam guloinana masak taklubadagi family kaya di koichinchina ba haurabane masipumna makse metara sida department na hena meeting jangba amasung online user na topic asida discussion tawba helakpagine Tomtinda amuk yengduna yamna chinglemna khumlai corruption tawba officials kara miyamda saktak thokpa ngambase aigi oinadi mai pakpa nadabrane Tomtin wahai amata khumlakte Lily na Jack to amuk yengthoklobada angang adusu maya ka thoklaga mahakna hairibadu munna taraga leirami Oliver na Sister Lily you are so cool and our master families also suffer losses Lily yamna surprise oina nupa ani today yengi Oliver na mi kaya mana nangi identity kana thiribane adubu makhoi punamak master na namthaduna thamlibane Olivia su yauna Tomtinda loina midyang thamlai Tomtindi Oliver na pankhiba mingdo mahaki nattabagum maithongi sakpham kari su hongde masina takpadi Oliver na hairak libadu chumme haina takpani hojik phawba kana matana engonda disturb taraktrise Tomtinna aigi mateng pangbugi oiramgadra Oliver na mipum khudingmakna sister bu master gi fiancé ne haina khanbane adunane kana matana sister bu lokhotpa laktrise nupa adugi wahai paring maraktagi Lily na main point ama phanglabagum machindagi khanghodana haidokhi fiancé haba Oliver noklaga fiancé habini sister Lily Risk family circle da kana amatana sister da hangana yengbu pawbu ngamlaroidabane Oliver gi maithong da tasengba sasinaba nataba minok tu ubada pumnamak Tomtinna insilaga haihallira haina pawbu khali asumna khalingai Jack na amuk khuba khuraga Lily da kaurai auntie nangse aigi auntie adum oiradoira angangi mamangduda Oliver na irangi nushinabaki wari sarakpaduda yaningba faude mai leithoklubada manakta leiriba mamanabi Olivia do ingangakna Tomtinda amuk yeng mangonda amuk yeng tawduna leirami ngai haki mamangda
Lily na mahakki best friend ni khankiba mamanabi adu phawba yengba ngamkhidre. Oliver na mi kaya amana post tawrikliba account ado kanagino hangbada master na matam khara ngaiko haijinaraga leiribane. Tumthindu makko kitang lenglaga okay stop asi hairaga Lily gi manakta changsilaktuna Jake pulaugi haina makhu tingthorai. Lily su tapna kolamba angang adu thadokhi. Tumthina angang adu lawbaga nontharakpa tanja lawduna tapna hairai. Asokududi khara pharaba. Ai kaise tawdre. Phare. Thangnaba second-da Lily confused satna mahakna isoki haibasibu mathaw karamna khanglibano. Tasengna ai soki khangbadagi hospital asida lakliba jala. Tomthin mahaki khudang karida pung yengduna ai tawgadaba thaba khara lehawe hana chalamage. Lily da amuk yenglaktuna kanagumba mana boda saruklabadi aingonda yam tunna contact toro. Aigi private number khangiko. Lily na react fawba tawba nangdringai. Se auntie da goodbye haramo chalase. Jake su chatningda mamaido onsilaktuna bai haibagum makhuto hairai. Nupadu yengduna Lily wakhal kaya khalai. Mahakna ibu mahaki fiancé ni hairi. Adubu aikhoini unakhiba event kayada mahakna ibu nungsibagi wari amata sarakide. Mahakna marriage proposal amuktangdi tawkhre. Tasengna romance haitabagi warizala. Hojiksu mahakna aigi mateng amuk pangba leptri. Aishu migi tawimal khangdaba mishakti nate. Wakhal asi khaluraga Lily tumthinbu kauduna ngaiko hairami. Tumthinsu mamai leithorakduna lepliba mafam adu hongdana Lily na hatu lakpadu ngairi. Lily na mahaki mamangda leptuna hairai. Thank you for helping me so much. Adubo aigi wakhaldi ngasisu hongdre. Tumthin nupi aduda munna yengduna lei. Nangna kulai wina aibu sizinagi haibadi khanbigano. Aina khanbada makhoi mayamna aibu thirakpado nangi fiancé oibana hena khudong thigani e. Tumthin aduma khumde. Do you understand what I mean? Nupado ngaihak mangonda mityeng thamlaga mahakki chatfam thokpa chatkhi. Nupado chatkhibaga Lily mamanabina lehoriba maikai adu tamna lai. Tumthinda awatpa karisu leite masak phajai wang chawi masamaki profession leijai. Tawthorakpa thabak khuding nupa thoi chindagi thabak na mang thaba mini. Family da yengrurasu paisa ki awatpa leiroidaba mayamna ijat sanman thamliba family ni. Lily khaktagi wasunatana nupi khudingwa phajaba wang chawba nupa loina pamnei. Adubo Lily gi oinadi paisa paiba paidaba hena khanjalude. Ningthau maharani gumna nungaina leibasu pamde simple life pamjai. Numit khudingi natrabasu kari awatpa lei nasa nungairibra kari nungaitaba lei ngasina kaida chatningi kai lamda koiningi kari chaningi asumna toina hangbiba ngamba nupa adubu pamjai. Adubu tumthindi wa ngangandaba mataw aduda mahaki apambasi nongmata masana khangna hanglakani haiba thajade. Yamna hena ahenba nungaiba pamlubagi wadi nate. Nupa aduna phajaba mafam khuding nungtigi pubigi hairabasu yagadaba leite. Thamoi sengna haijarakpa aduna apenba oigani fongdokpani. Lily na tumthinda yamna pamjaba gun ama hairagadi tumthinda ngangthorakpa khonjal asi yamna deep oi. Lily su nupa khanbada chilhau thibadi nate khonjal phajaba nupadi yamna pamjai. Lily Olivia gi manakta yawraktuna tapna famtharai. Olivia na nang tumthinse kanano haiba muna khanglabra. Lily ikairap tawna ai nembra soigadaba wahang yam hangakono. Mahangnagi mateng mayam pangbi habase nangsu khangliba natra. Adudi nangna haininglise nangse mahaki fiancé ni sinatra. Nate adugi. Aduga karigino nangse mahaki fiancé ni haina hairamliba. Aigi mateng pangba pambagi sum haijin boirangani ye. Mahakna nangi mateng yamna panglise
ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯇꯣꯞꯄ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯒꯤꯅꯣ? ꯈꯪꯗ꯭ꯔꯦꯗ ꯃꯥꯒꯤ ꯃꯇꯧꯁꯦ꯫ ꯑꯩ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯞ ꯍꯧꯕꯒ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ, ꯂꯣꯏ ꯈꯤꯔꯦ꯫ ꯂꯨꯍꯣꯡꯉꯒꯨꯝꯁꯤꯔꯥ ꯐꯥꯎꯕ ꯈꯜꯂꯦ꯫ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯗꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯑꯩꯗꯤ ꯏꯃꯥꯗ ꯅꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯤꯅꯦ꯫ ꯑꯩ ꯁꯣꯛꯂꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯂꯝꯂꯣꯏ꯫ ꯍꯧꯖꯤꯛꯐꯥꯎ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯇꯨꯅ ꯗꯦꯠ ꯆꯠꯅꯕ ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯍꯪ ꯂꯩꯔꯦ ꯍꯥꯏ꯫ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯦ꯫ ꯑꯗꯣ ꯅꯨꯄꯥꯁꯦ ꯂꯥꯏꯅꯗꯤ ꯊꯥꯖꯒꯅꯨꯀꯣ꯫ ꯅꯪꯒꯤꯁꯨ ꯇꯨꯝꯊꯤꯟ ꯂꯩꯔꯤꯗꯨꯗꯤ꯫ ꯂꯤꯂꯤꯁꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯄꯥꯝꯕꯣꯝꯗ ꯂꯛꯅꯔꯛꯀꯅꯨ ꯍꯥꯏꯅ ꯊꯥꯔꯨꯏ꯫ ꯑꯌꯥ, ꯅꯥꯏꯌꯦ꯫ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ? ꯅꯪꯒꯤ BFꯀꯤ ꯃꯤꯡ ꯄꯜꯂꯨꯕꯒꯤ? ꯑꯣ, ꯁꯣꯔꯤ꯫ ꯑꯗꯣ ꯂꯤꯂꯤ, ꯅꯣꯡꯃ ꯇꯨꯝꯊꯤꯟꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯄꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ꯫ ꯃꯍꯥꯛꯀꯤ JF ꯑꯣꯏꯖꯥꯠꯂꯥ? ꯅꯪ ꯅꯨꯄꯤꯗꯨꯗ ꯁꯥꯎꯅꯤꯡꯕꯒ ꯐꯥꯎꯕ꯭ꯔꯥ? ꯍꯥꯏꯗꯤ ꯅꯪꯅ ꯇꯨꯝꯊꯤꯟꯁꯨ ꯇꯨꯃꯤꯟꯅ ꯅꯨꯡꯁꯤꯕ ꯍꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯈꯝꯕꯟꯕꯒ ꯐꯥꯎꯔꯛꯄ꯭ꯔꯕ? ꯌꯥꯔꯦꯀꯣ, ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯣ꯫ ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯆꯪꯉꯁꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤ꯫ ꯑꯣꯂꯤꯚꯤꯌꯥꯁꯨ ꯃꯄꯨꯡ ꯐꯥꯅ ꯐꯔꯦ꯫ ꯂꯤꯂꯤꯒꯤꯗꯤ ꯗꯥꯛꯐꯝ ꯐꯥꯎꯕ ꯇꯥꯗ꯭ꯔꯦ꯫ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨ ꯃꯇꯝ ꯈꯔ ꯍꯣꯂꯤꯗꯦ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯔꯤꯂꯦꯛꯁ ꯇꯧꯕ ꯌꯥꯔꯅꯤ ꯈꯟꯕꯅ ꯍꯔꯥꯎꯕ ꯐꯥꯎꯏ꯫ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯅꯨꯃꯤꯠꯇꯨ ꯑꯣꯂꯤꯚꯤꯌꯥꯕꯨ ꯂꯤꯂꯤꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯅ ꯃꯝꯃꯤꯉꯩꯗꯒꯤ ꯂꯤꯂꯤꯒꯤ ꯄꯦꯔꯦꯟꯠꯁꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯧꯕ ꯂꯥꯛꯏ꯫ ꯂꯤꯂꯤꯁꯨ ꯃꯌꯨꯝ ꯎꯗꯕ ꯀꯨꯏꯔꯕꯒꯤ ꯌꯥꯝꯅ ꯊꯨꯅ ꯍꯟꯅꯤꯡꯂꯝꯃꯤ꯫ ꯑꯣꯂꯤꯚꯤꯌꯥꯕꯨ ꯃꯌꯨꯝꯗ ꯍꯥꯟꯅ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯗ ꯉꯥ ꯂꯩꯈꯤꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯣꯏꯕꯒ ꯏꯪꯊꯝꯊꯥꯒꯤ ꯎꯟ ꯇꯥꯕꯒ ꯏꯪꯕꯅ ꯑꯣꯏꯒꯗ꯭ꯔꯥ ꯁꯣꯞꯀꯤꯄꯔ ꯈꯔꯈꯛ ꯅꯠꯇꯅ ꯀꯁꯇꯃꯔ ꯑꯃꯠꯇ ꯂꯥꯛꯄ ꯎꯗ꯭ꯔꯤ꯫ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗ ꯆꯪꯉꯛꯄꯗ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯊꯛꯇ ꯏꯁꯤꯡ ꯇꯥꯔꯛꯄꯗꯨ ꯎꯏ꯫ ꯂꯤꯂꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯆꯣꯠꯀꯗꯕ ꯏꯁꯤꯡ ꯑꯗꯨ ꯏꯟꯊꯣꯛꯏ, ꯑꯗꯨꯒ ꯃꯁꯥꯗꯤ ꯊꯩꯗꯣꯛꯄ ꯅꯪꯍꯧꯗꯅ ꯏꯁꯤꯡ ꯄꯨꯝꯕ ꯃꯀꯣꯛꯇ ꯍꯩꯖꯤꯟꯈꯤ꯫ ꯂꯤꯂꯤꯁꯨ ꯏꯪꯕ ꯍꯦꯟꯃꯟꯕꯅ ꯉꯥꯏꯍꯥꯛꯇꯤ ꯃꯁꯥꯗꯨ ꯂꯦꯡꯗꯦ, ꯊꯦꯛꯆꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯏꯁꯤꯡꯗꯨ ꯃꯇꯣꯝꯇ ꯁꯣꯏꯗꯅ ꯇꯥꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯍꯩꯊꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯌꯦꯡꯈꯠꯂꯨꯗ꯭ꯔꯦ꯫ ꯂꯤꯂꯤꯒꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯂꯤꯂꯛꯄ ꯑꯊꯥꯕ ꯖꯔꯁꯤ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯗ ꯀꯨꯞꯁꯤꯜꯂꯤ꯫ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ, ꯏꯪꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯂꯥꯛꯑꯣ, ꯌꯨꯝꯗ ꯍꯥꯟꯅ ꯍꯜꯂꯁꯤ꯫ ꯂꯤꯂꯤ ꯏꯪꯕꯅ ꯃꯌꯥꯗꯨ ꯇꯤꯛ ꯇꯤꯛ ꯆꯤꯛꯁꯤꯜꯂꯤ꯫ ꯃꯃꯥꯗ ꯉꯥꯊꯕꯣꯏ ꯀꯣꯟꯕꯣꯏ ꯇꯧꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯗꯨ ꯎꯏ꯫ ꯑꯊꯥꯕ ꯎꯟꯅ ꯀꯨꯡꯅ ꯇꯥꯕ ꯂꯦꯞꯄꯤꯕꯗꯨ ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯗꯦ꯫ ꯃꯤꯗꯨ ꯋꯥ ꯉꯥꯡꯅ ꯃꯈꯣꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯤꯂꯤ, ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯃꯇꯧ ꯀꯔꯝꯅ ꯁꯤꯗ꯭ꯔꯤꯕꯅꯣ? ꯂꯤꯂꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥꯗꯨ ꯂꯣꯒꯥꯟ ꯑꯣꯏꯔꯝꯃꯤ꯫ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯁꯨ ꯌꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯂꯤꯂꯤꯒꯤ ꯃꯃꯥꯅ, ꯂꯤꯂꯤ, ꯁꯨꯝ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯅꯨ꯫ ꯅꯪꯒꯤ ꯑꯆꯣꯠꯄ ꯐꯤꯔꯣꯜꯗꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯅꯕ ꯑꯃꯨꯛꯇ ꯇꯧ꯫ ꯂꯣꯒꯥꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯂꯣꯒꯥꯟ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯤꯂꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ Now, I will kill you. ꯂꯤꯂꯤꯁꯨ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯈꯨꯕꯥꯛꯇꯨꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯪꯅꯕ ꯍꯣꯠꯅꯩ꯫ ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ? ꯍꯦ, ꯇꯧꯉꯝꯕꯤ, ꯑꯩꯒꯤ ꯃꯦꯔꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯨꯅ ꯁꯤꯟꯅꯧ꯫ ꯏꯁꯤꯡꯅ ꯆꯣꯠꯈꯤꯕꯒꯤ ꯏꯪꯕꯒ ꯃꯃꯥꯏꯗ ꯅꯥꯔꯤꯕ ꯑꯅꯥꯕꯗꯨꯒ ꯑꯅꯤ ꯑꯗꯨꯅ ꯁꯥꯎꯕ ꯍꯦꯟꯃꯟꯕꯅ ꯂꯣꯒꯥꯟꯕꯨ ꯀꯟꯅ ꯏꯟꯊꯣꯛꯈꯤ꯫ ꯑꯩ ꯆꯠꯀꯦ, ꯍꯟꯗꯣꯛꯑꯣ! ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯏꯪꯕꯅ ꯅꯤꯛꯂꯤ ꯈꯪꯕ ꯉꯝꯃꯤ꯫ ꯂꯤꯂꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯄꯕ꯭ꯂꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯐꯣꯟ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯂꯣꯒꯥꯟꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ, ꯀꯗꯥꯏ? ꯐꯣꯟꯗꯨ ꯄꯤꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯃꯈꯥꯗ ꯁꯥꯐꯨ ꯀꯟꯅ ꯂꯪꯊꯩ꯫ ꯃꯃꯥꯗꯨ ꯂꯣꯒꯥꯟꯗ ꯑꯃꯨꯛꯇꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯃꯈꯥꯗ ꯇꯥꯔꯤꯕ ꯐꯣꯟꯗꯨꯁꯨ ꯈꯨꯟꯅꯕ ꯍꯣꯠꯅꯗꯦ꯫ ꯃꯆꯥꯗ ꯌꯦꯡꯗꯨꯅ, ꯂꯤꯂꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯍꯥꯏꯕ ꯏꯟꯗꯕ
nupibu pangal soli haina usittaba Logando makhoi bu chatpa yaroi haina makhut masa tingthoktuna thatli. Lili, aina hangliba wahangi pakhum piram dikhai nang chakhiba yaroi. Logan gi mapaso maningde iko oina makha tarai. What a jinx. Akhoi bu daw hatpa natana imong nupibu so awapamda tahanba. Ngasidi ichana nangbu nasagi naragi matungina lesson amadi tambigani. Wase haina machada mamitna ingit ama piki. Logan mapagi wahaido tabaga Lili gi khudang du paishinaba hotnai. Lili gi mama so active oina leibana Logan gi makhutna machanupi ki khudang yaurakdringai kanthokhi aduga mahaki tongda machanupi bu thamki. Loganda khut thinduna hana haikhijiba mawngda chinthiduna chairai. Who are the gents? I know warning torisine. Fuck away, right away. Never sob in front of Lily. Nupado mafam adudagi hanbade hairuno hairakliba aduna mafam aduda leiningnaba thauna oina hapkhre. Hey ahal, mahakna Wayne family ki business loina manghankre. Aigi future su loina mangtahale. Asumna mahakna tawrabanina aina mahakbu matau karamna santi leina hingangani. Lily gi mamana tapna mana khungmaya da hairai. Lily, gari se tawduna nang hana chalamo. Aikhoi dia haloi banina mahakna ga shu tawroi. Lily ingmana masa tangkhai ama paralyzed tawbugum laikhre. Nungshiraba mama mapadu hundoktuna karamna chennaba hotnagani. Haiba indaba tawgano nang hana chalamo. Matamda fazana nganba oidribani misu amata laknadri kanna lauraga shopkeeper singdu kokthokshira haina su khali. Adubo Logando khulai pairak lamba yai. Khutthoknabada asok apan yaurabadi haibagi akiba asina makhoi makhol thokna lawba ngamde. Mahakidamak Olivia so hingning chitta hingkibani. Doctor na mayumda pothaba yarani haina mayumda thamlambada ngairibani. Mahakidamak atopa mi sokhali haina ningamdana leiringai hojik amuk atopa mi yahondogi saro masagi thabak oibana matomda ngamnaba thengnaragi haina lepkhre. Lilina mahaki phone puthokduna tomthinda call tawge haina khali adubo Logana mamangda ichau chawna fallaga lepaduda chance pangloi haiba khangi. Logana Lily gi mamabu nakan amada kanna inthuki aduga Lily gi khudangdu paiduna dukan marakta leiba Ellie amada pusina ba hotnai. Ibe chana Lily gi mamabu fana ba hotnai asumna mapa so lamba panari. Mamangda Logana mahak bukit nep tawkhibadu ningsinglai. Trick adu ngasisu amuk handa tawraktoira haina yamna kirami. Logana jingba aduda manak nakpada leiba makhuna lamba phangma mafamda leiba pillar amada yanduna lei makhongduso Loganda kawba lepte. Nupi kidnap tawbase nakhoi napana pugi chanabira nang jail miss tawrakpagira asumna tawrise.